Good morning. Ngasigi rules ki reading yeng se ko rules ki reading se group 1 group 2 haina khaido se ko haidi group 1 dana karamba symbol laki yeng se aduga group 2 dana ko group 2 dana karamba symbol laki haibado adu haipe yeng se ko adu ahamba number 1 consider natraga number 2 consider haipe tang yeng minara se ko 1 khanbangai gi oina symbol ahamba first symbol se da leire ko aduga 2 khanbangai gi symbol na si leire ko haidi number 2 khanbangai gi symbol sina si leire ko ahamba symbol then anishuba symbol ko ꯑꯍꯥꯟꯕꯒꯤ ꯂꯥꯛꯏꯕ ꯁꯤꯝꯕꯜꯁꯦꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯑꯩꯉꯣꯟꯗ ꯑꯣꯏꯖ ꯑꯣꯏꯊꯛ ꯐꯪꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯃꯊꯛ ꯊꯣꯡꯕꯅ ꯆꯥꯟꯕꯅ ꯍꯥꯏꯔꯁꯦ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯇꯥꯔꯒꯁꯨ ꯏꯃꯨꯡꯒꯤ ꯑꯍꯟꯉꯩꯅꯒ ꯁꯨꯝ ꯀꯩꯅꯣꯝꯃ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯃꯥꯏꯒꯨꯝꯕ ꯂꯥꯛꯄꯗꯣ ꯍꯥꯏꯗꯤ ꯄꯣꯠꯇꯅꯤ ꯈꯪꯗꯦ ꯃꯁꯛ ꯊꯣꯛꯄ ꯄꯣꯠꯇꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝꯃ ꯑꯩꯉꯣꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯒꯤꯐꯀꯤ ꯇꯥꯏꯞꯇ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯊꯛ ꯊꯣꯡꯕ ꯃꯤ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯃꯥ ꯕꯕꯥ ꯑꯣꯏꯕ ꯌꯥꯏ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯐꯥꯗꯔ ꯏꯟ ꯂꯣ ꯃꯗꯔ ꯏꯟ ꯂꯣ ꯑꯗꯨꯝꯕꯁꯨ ꯑꯣꯏꯕꯁꯨ ꯌꯥꯏꯀꯣ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯍꯟꯒꯨꯝꯕꯅ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝ ꯄꯤꯕꯤꯕ ꯈꯣꯠꯄꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯨꯝꯕ ꯆꯠꯄ ꯈꯣꯠꯄꯁꯨ ꯌꯥꯏ ꯉꯁꯤꯁꯦꯀꯣ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏ ꯈꯣꯏꯔꯝꯕꯒꯨꯝꯕ ꯆꯠꯄ ꯈꯣꯠꯄꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯔ ꯄꯤꯔꯤꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯅꯍꯥꯟꯈꯩ ꯌꯦꯠꯂꯒ ꯂꯩꯔꯝꯕ ꯄꯣꯠꯀꯨꯝꯕꯁꯨ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯉꯁꯤ ꯅꯥꯈꯩ ꯑꯃ ꯁꯦꯡꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅꯁꯨ ꯑꯣꯏꯔꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯔꯨꯟꯁꯀꯤ ꯃꯤꯅꯤꯡꯀꯣ ꯑꯅꯤꯁꯨꯕ ꯔꯨꯟꯁꯀꯤ ꯃꯤꯅꯤꯡꯁꯤꯅ ꯈꯤꯇꯪ ꯇꯞꯄꯦ ꯗꯤꯂꯦ ꯑꯣꯏꯔꯦꯀꯣ ꯉꯁꯤꯁꯦ ꯑꯦꯛꯁꯁꯦ ꯀ꯭ꯔꯣꯁ ꯇꯧꯁꯜꯂꯒ ꯂꯩꯁꯦꯀꯣ ꯑꯦꯛꯁꯇꯁꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯥꯏꯔꯒ ꯑꯅꯤꯒꯨꯝꯕ ꯑꯗꯨꯝ ꯁꯨꯏꯀꯣ ꯑꯦꯛꯁ ꯑꯍꯥꯟꯕ ꯑꯅꯤꯁꯨꯕꯒꯤꯁꯤꯅ ꯍꯥꯏꯗꯤ ꯈꯤꯇꯪ ꯗꯤꯂꯦ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯤꯁꯦ ꯑꯩꯅ ꯈꯜꯂꯝꯕ ꯄꯣꯠꯇꯣ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯑꯣꯏꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯥꯏꯗꯤ ꯗꯦꯂꯤꯒꯤ ꯑꯣꯏꯅ ꯔꯨꯜꯁ ꯌꯦꯡꯉꯕꯅꯤꯅ ꯉꯁꯤꯒꯨꯝꯕꯗꯤ ꯍꯥꯏꯗꯤ ꯈꯤꯇꯪ ꯍꯌꯦꯡ ꯌꯥꯕꯅꯤ ꯈꯪꯗꯦ ꯍꯪꯆꯤꯠ ꯌꯥꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯄꯗꯣ ꯑꯗꯨꯒ ꯑꯃꯅ ꯁꯨꯝ ꯈꯔ ꯑꯃꯗꯅ ꯑꯃꯨꯛ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯀꯣꯟꯐ꯭ꯂꯤꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯊꯣꯛꯍꯟꯗꯕ ꯈꯣꯠꯇꯕ ꯌꯥꯔꯤꯉꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯦꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯔꯨꯜꯁꯀꯤ ꯔꯤꯗꯤꯡ ꯂꯩꯔꯦꯀꯣ ꯃꯦꯝ ꯊꯦꯡꯛ ꯌꯨ